Sougri ne, Paknam ne. Comment tadi, mana acam beca pam, ada teknik bukan? Maya, I give videos sibu yang biriba khuding mag thagachari aduga mayam subscribe to the bayaw tari mayam subscribe sung so induction biramo habidi na subscribe to ingon da value lay jayba aduga mayam ngasi day Sougri ne Paknam ne Bora ne Singju ne charage mayam loina sure bane mayam charo habado ai mamang dam ga chagre adu ai si video se namni thajadam ne ba ai Paknam yai nga ki ka lay tabdo aduga gi manabi na pibire ado charage ma'am charage aduga Paknam se Paknam pam ma'am Sougri pam ma'am Bora Singju loi magidamagta ai chajarage aduga ibong nongdre na su Paknam se chabiro na haibane iromba maga mathang video da dumaina oina mung charage aduga ma'am charo haib ma'am do comment to shinbiramo ai yam sa character su ko tapna dum charake ba ado ma'am sab horge ngasidi wangang da bida kit namjal lagi chak yam lame Sougri chak lame wow ni Sougri cái Paknam cái am pam này ra ai mà em không
ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕ ꯍꯩꯒ꯭ꯔꯨꯖꯝ ꯁꯅꯥꯊꯣꯏꯗꯣ ꯁꯧꯒ꯭ꯔꯤ ꯄꯥꯛꯅꯝ ꯀꯝꯄꯤꯇꯤꯁꯟ ꯇꯧꯁꯤ ꯆꯦꯂꯦꯟꯖ ꯇꯧꯁꯤꯒ ꯌꯥꯝ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯀꯃꯦꯟ ꯂꯥꯛꯄ ꯎꯈꯤꯗꯔꯦ ꯆꯥꯔꯕꯅꯤꯀꯣ ꯅꯪꯒꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ hảo à. Mình mì cho mồi của xã xài. Sâu đi ngon hòi vậy. Sougri mày thằng này nè. Mẹ chấm mà đi nó bằng cái giá này đó. Mukbang channel rồi bagi. Cái bánh cá ra bay wan. Hai bữa đi. Em phải nói sao bọn này bọc quậy xin mà tao cái đồng hai ok vậy. Views cái hai cái đi pork thùng bữa mình nè. Mình làm tới yên bị yên nghe bọc quậy. Rồi cái chấm mà ra bữa đi comment đi. Anh mà chăm mà ra bám ngã tại thành này bọc quậy. Rồi views thì một cái yam đi bọc quậy. Rồi views yam yam để bắt tốc thúc ra mẹ hỏi con xoay ra chấm mình nắm hỏi. Anh ꯄꯥꯝꯈ꯭ꯔꯕ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯉꯁꯤꯒꯤ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒꯁꯤꯗꯤ ꯑꯁ ꯂꯩꯍꯧꯔꯦ ꯄꯥꯛꯅꯝ ꯈꯨꯍꯥꯎꯁꯦ
ꯄꯥꯛꯅꯝꯒꯤ ꯌꯥꯏꯉꯪꯂꯥ ꯑꯃ ꯅꯝꯃꯛꯄꯗꯣ ꯉꯁꯥꯏ ꯑꯁ ꯈꯨꯅꯨꯡꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯑꯗꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯀꯣ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ ꯃꯇꯝꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦꯕꯀꯣ ꯍꯦꯛ ꯆꯥꯎ ꯍꯥꯏꯕꯒ ꯁꯠ ꯁꯠ ꯍꯦꯛꯇ ꯆꯥꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯩ ꯀꯩꯗꯧꯕꯩ ꯆꯥꯔꯣꯏꯗꯣꯏꯅꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ ꯑꯗꯣ ꯃꯇꯝ ꯈꯔ ꯆꯪꯕ ꯌꯥꯏ ꯊꯨꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯁꯤꯗ ꯍꯦꯛꯇ ꯐꯪꯉꯗꯤ ꯍꯦꯛꯇ ꯐꯕꯗꯤꯗ ꯑꯗꯨꯝ ꯆꯥꯔꯛꯀꯦꯕꯀꯣ ꯑꯗꯣ ꯐꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯒꯤꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯄꯥꯛꯅꯝ ꯁꯦꯛ ꯂꯩꯕꯒ ꯁꯠꯀ ꯆꯥꯁꯜꯂꯛꯏꯁꯦ ꯍꯥꯏꯗꯤ ꯂꯩꯕꯨ ꯂꯩꯔꯗꯤ ꯐꯪꯕꯨ ꯐꯪꯉꯗꯤ ꯑꯗꯨꯝ ꯆꯥꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯁ ꯃꯌꯥꯝ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯃꯣꯔꯣꯛꯁꯦ ꯁꯥꯏꯌꯦ ꯑꯩꯅ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗ ꯎꯃꯣꯔꯣꯛ ꯁꯥꯕ ꯁꯥꯗꯕꯩ ꯃꯇꯥꯡ ꯋꯥꯔꯤ ꯂꯤꯈꯤꯕꯅꯦꯕ ꯑꯩ ꯉꯁꯤ ꯍꯥꯞꯄꯤ ꯃꯣꯔꯣꯛꯁꯤꯗꯤ ꯅꯍꯥꯟꯃꯨꯛ ꯍꯦꯛ ꯆꯥꯕꯒ ꯁꯥꯕꯤ ꯃꯣꯔꯣꯛꯇꯨꯅꯦꯕꯀꯣ ꯑꯩꯅ ꯑꯆꯥꯔꯗꯤ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯆꯥꯔ ꯁꯦꯝꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯝꯕꯗꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯥꯃꯟꯗꯅ ꯐ꯭ꯔꯦꯁꯇꯤ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯗꯨꯗꯨꯒꯤ ꯇꯧꯕꯅꯦꯕ ꯈꯨꯠꯁꯥ ꯑꯃ ꯅꯍꯥꯟꯒꯩꯗꯤ ꯁꯤ ꯈꯨꯠꯁꯥꯁꯦ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯁꯥꯕꯗꯣ ꯍꯥꯎꯔꯒ ꯁꯥꯕꯁꯨ ꯅꯠꯇꯦꯕꯀꯣ ꯁꯤ ꯃꯣꯔꯣꯛꯁꯦ ꯑꯃ ꯑꯩ ꯍꯥꯏꯕꯗꯣ ꯁꯪꯒꯣꯝ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯅꯝ ꯅꯝꯃꯦ ꯑꯗꯣ ꯑꯆꯥꯔ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯗꯤ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦꯕꯀꯣ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯣꯔꯣꯛꯁꯦ ꯌꯥꯗ꯭ꯔꯦ